ngasi numida wairam phongkiba panam pausedi maroibi i pau oina lakhusaraga Meetei na Army Chathok Chatsin thingbagi mayokta kotu na pung 12 total shutdown lathokre MES ki employee oiba Meetei community ki miwema laimakhongda leiba 23 suba Mountain Division camp sanghibadagi thiba khangdana leire haiba wahauda Meetei community na Army ki Chathok Chatsin da athingba thamlakbagi mayokta Committee on Tribal Unity kotu Sadar Hills na Kangpokpi district da hayeng November 13 gi ayuk pung 3 dagi numidang wairam pung 3 fauba pung 12 gi shutdown lathokre laimakhongda leiba Army Cantonment की MES की employee ama abduction tawkiba thawong kotu na condemn tawbaga loidana miyoi sibu phangnaba thibagi thabakta mapung fana sawatuna lakli adubu thaba asida laimakhong की Army Cantonment taba lambi thingduna Army की Chathok Chatsinda athingba thamlakpa lebak thibani chathariba thawong si yaba ngamloi haina kotu na phongdorhi kotu na thadorak basiolmada mamang sei English nganiga kungo humdagi me uhumdagi Meetei community na Imphal Valley da leramba Kuki community ki miyoi sing tanthoraktuna geographically nakpak hale Kuki community na sing da leibaga loidana Meetei na Valley da confine tawduna Kuki na tampakta satpa ngamdabaga loidana Meetei na sing da satpa ngamdana lerakli sing da khundariba miyoi singi lambi thingjin baibisi tampakta base tawba militant sing na satharakpa threat namani maram asina maram chadana lambi thingjilakpa asi khudakta tohangadabani mari lainaba stakeholder punamaknasu hill community ki Chathok Chatsinda apanma pihaloidabani haidi lambi athingba thambi ki mayokta kotuna pung 12 gi shutdown gi khongjang changsinbaga loidana gam gi phai Sapramena Kaithalmanbi Military Colony Brigadier Thomas Ground Kangpokpi da Parks na khongjang changsinggani hairiba matam asimaktara cycle laimakhong kangsup New Kaithalmanbi amasum Tuilang region da su khongjang changsinggani shutdown manung business operation sing government amadi private institute thong lonbiu haidin su paus ta makhatana phongdorakli amaromdana Korounganba khumana thagalapa post amada shanti purakpaduna te ireibak improve kanbaduni aikoin haujik thengnari basi amukhanna tungi mirolda thengna haudanaba silambaduni maru oiri sebu wapum su phongdorakli ngasi numida wairam phongkiba tungan ba Manipuri siphongsing amasum thokkiba thawdo wathoksingdagi maru oibi i pausing miyamda thamjagi hanwada paunikhol pausi digi lokosaraga Kamal Babu Army ki campus manungda mangkiba oibana mapung oiba daita Army na lofam thui minister laimakhong ki Army camp da sangkhibadagi thiba khangdana leidiba Laisram Kamal Babu gi mari makhong khangnaba mari leinaba singda taksin bagaloinana lainga asina su yamna kan honari haina Manipur gi minister nongthombam berena phongdorakli ngasi Imphal gi Babu Prada leiba CM secretary ta pangthokpa pawgi mifam amada minister en berena makhatara dunhai thiba khangdana leidiba Laisram Kamal Babu ga mari leinana CM ki GS na su makoi goiba demand sing yawba memorandum ama piramle lainga ki mekedi gi Army amadi police yawna mafam khangdana leidiba miyoi asi kanana bohonari adubo laibak thibadi hauju phawi gi oina ma ki mari makhong khangmangamdana leidi case asiga mari leidana FIR sing lokhot ki balekre government gi mekedi gi so Army gi mekedi gi hairiba miyoi sina Army gi gate sangkhiba gi sign toramlaga mangkhiba oibana hairiba miyoi si phangnaba thibada makoina mapung phana daita lopham tu ihaiduna makoida khankhiba su leireki se minister makata na hai aikhoi gi marakta Manipur da leiriba security personnel singamadi public singi marakta transparency amadi sincerity leitaba amadi puksial ising sengnadaba maru oina Manipur da leiriba security personnel singi group kharada puksial sengdaba manba yawbasi yamna lebuk thibani Manipur da leiriba mipung khudima asi India gi citizen ngaktani habisi khangna manaba miyang yanganingi Army gi campus manungda mangkiba oibana mapung oiba daita asi makoina lauraga mangkiba mi asigi mari makhong miyamda khanganbam thui haina khangkiba leiri aduga central government gi mekedi su thawdo asigi matangda khangankiba leiri lamdam asigi praja miyamna su puning fatana miyoi si thibada sarugya mina sena su phongdorakli atopa paumana koko mina December amadigi aikhoi wakhal taminarasi haiba campaign sathaba horagani Lakliba December gi ahanba sayoldi gi hauduna aikhoi wakhal taminarasi haiba campaign sathab horagani haina coordinating committee on Manipur integrity kokomi gi coordinator Somendro Thoksomna phongdokre ngasi lamphel da leiba lup asigi office ta pangthokhiba pawgi mifam amada wapham asi phongdokladuna Somendro Thoksomna makhatan hai lamdam asida thokliba lan asigi waroi sanama purakna bohona bada kokomi na tungan ba
khongjang kya sangchinuna lakhibatugi saruk ama oina lamdam asida leiriba mipum khudimak amatu oina punduna wakhal taminaba ama mathau tarakpa asigi yenglaga lakliba December thagi ahanba sayholdigi hauduna lamdam asigi mafam khudimakta aikhoi wakhal taminarasaina campaign chataba horagani campaign asida lamdam asigi miyamna saruk yabiyu loinana handak ikhang khauduna leimakhongda leiba army camp amagi GOC gida thabak suba Kamal Babu kauba Miyama mafam khangdana mangkibasi athuba matamda India government amadi Manipur laingana mari mukong thidok piduna tekta kaidana miyamda sinagadabani kariguma miyesi phatanungda thoklabadi madura tholakpa apapatagi teksak pumba India government amadi Manipur laingana pugadabani amadi lamdam asida leiriba khulai paiba amadi khulai paidaba miyosingna magi lukki misang phangnaba amadi hingnaba honabada siba kidabagi thabak sathaраglibasi tolsi Makatana asiguma thaba asisa thaduna lairabadi khunai asi nongmadi soidana mangkhibi yabagi khongpham amada lakli Manipur thukliba lan asi India government na sanaba khusemgi lan amadi lan asi thengnana bu honabada aikoi taha na thabak tawbu yadaba amadi tuan ba lalong kya ama sangba maramna thaba ama hektamak pekhat pangamdabani Masidana tana lamdam asida leiminari ba aikoi maselgi marakta unity uraktabagi phibam ama lakpana sangshilakpa thabak kudimakta Khudmang Sokshin Mangamdana Lady Isera Sida, Lamda Masiki Kendra Kudimakta, MLA Sokot Pakangbu Ama, Sokota Pakangbu Ama Tulaktuna, Taugada Tabaksing, the Taubangam Dabamadi, MLA Sokot Pasina, Makoi MLA Sing Hingnabaka no Honaduna Lady, Adumanama, Manipura Tukli Iranga Sida, Aikoi MLA Sing, Karish Taubangamdana, Mana Pamliva Pamsing, Gonduna Lady. Kuki MLA Tarana, Mating Lena, Makoigi Furup Kanana Balauri Patodang Singasi Yanglaga, Ekoigi MLA Singasina Ikai from Tokpani Hanasu Magna Makatana Fondoki Atopa Palmadana. Board Kiana was chairman and Mahapangam Driba Pau Bahanagi chairman bu extent of view SSUM. Class 10 gi board ki exam nakshilak laba matam si the board ki chairman Tangdang bu wapham amalepi bangamdaba Mahiroi Kunai Lebak Tibani, Atuba Matamda, Tangdang Bama Laktupi Haina, Socialist Student Union of Manipur, SSUM General Secretary Thiam, Bikas Luwan, Quick Pidna Tokpa, Cyril Amana Fundurakli, Cyril Aduna Makataradun Hai, Hausuk Lady Tankakshita Tangai Padan, Anoba Mahapangam Driba Pauba, Hapagi, Hanagi Chairman Bu, Lakadoribe exam Pauba, service extent of you. Ngehak leraga curfew thamjinba ngehak leragi school thingjinba oibanina exam gi thabak sing yangna sanction bi yadabanina athuba matamda service extend tawbiu natragana arepa ama lathopyu CBSE gi oina exam gi thorang loikre adubu board gi oina hauju phawba laikhai ama tadana ledi phammunabagi wathuk leitana bo hanabyu amana amagi kaksabi sanaduna leiraga lebak se kari de sokotkani Look amana amagi ikai kumnaba minasi karigum atupa matamda tangdang bama lakthokpa ngamdragadi Manipur lenga amadi education minister na miyamna wara roidabagi maram leiti miyamgi ihau ngaibagi muta exam loiba phawba hausik leriba chairman gi service extend tawbibana asum boigani nakalamaromda hauzik bosem gi secretary oidiba sisu in charge oina leidibani exam ama phawba mayuknadriba misani aduna Hanadagi Hona experience kya loinaduna leiriba chairman ga puna lakadoriba examination pangthokna phonabada mating oigani khaliana su siroladuna makhatarakli atopa pawmana relief camp da leiba ahalama labukta phausarong khun masakhibada lek tharakpadagi laikhidre Manipur thokliba kangluk irang asina mara moiraga lanjelaktuna moirang college ta hangba relief camp da leiba ahalama senthok lambi leitabana mara moiraga law yeiba loikraba labukta satuna Hausarong kun masatpada khangaudana lek tharakpadagi laikhidre hairi taba yamna nuaitaba amadi pungni nungsinai oiba thawdo adu ngarang ayuk pung 10 ga minute 30 rom tarako aduwaida moirang sribo laikai gi labukta thokibani hairi laikhidraba ahal adugi maming longjum ranjit chai humfu apopa laikhidraba longjum kulakawi hairi thawdo asugi matangna press na phangba pawgi matungina ahal asina labukta hausarong khulingaida bp stroke toraktuna lek tharakpadagi moirang CIC to Pukaki, Adumonamak like an abangam than a lake it of an heady, a shibak sang of the postmortem town of a rimski mirror sang the thumb cready. Makasa Tarakib on a top of palm and a koto no total sadan lotokre. Lima Kongi Akoi with a Chathok Chatsin over the Indian Army, a Thingbagi mayokta, Committee on Tribal Unity Kotu, Natasagi Kuntrag Ayupung Mari the Kinumida Werampung Mari Pawa, Pung Taraganitri Kankupi district total sadan lotokre. India today. NEG report amagi matung ina laima kong da laiba Indian Army gi camp dagi
मियोय अमा मफम खंगदना मांगखिबदुगा मरी लेना इंडियन आर्मी ना चथोक चत्सिन तौबदा अथिंबा पीबगी मायोक्ता टोटल शटडाउन असिल थोपनी कोटोगी माइकैदगी फोंदोरकपगी मतुंगिना मी मांगखिबगी थौदो अदु कन्डेम तौबगा लोइना कोटुना हौजिक चथरिबा सर्च एंड रेस्क्यू की ऑपरेशन असि मापुंग फाना सपोर्ट तौरिबनी अदुमैनामा लंबी चथोक चत्सिनदा अकायबा पीबसिदी लाइबक थीबनी हाइदि अतोपा पावमना होजाइदा नुपी लाल अमदि लमयान मिहिजम इराबोट की मितम सिंखिन्ननबा मितम अनि खुसिनखरे पेट्रियोटिक राइटर्स फोरम PAWF मणिपुरना मणिपुरी वुमेन्स रिटेलरी एंड कल्चरल्स ऑर्गेनाइजेशन होजाई असम की खुसमनरगा लाकलिब डिसेंबर की सचे तरा अमदि तरागनिथोइद मथंगसिना लमयान बिहिजम इराबोन अमदि नुपी लाल की मितम अनि खिन्ननबा फोरम असिगी प्रेसिडेंट नौरेबम खंबलुवांग अमदि सेक्रेटरी राकेश नौरेम अनिना होजाइद सतुना मणिपुरी वुमेन्स लिटरेरी एंड कल्चरल्स ऑर्गेनाइजेशन की थाबुरोइसिंग अमदि होजाई की मियाम की मफमदा लमयान बिहिजम इराबोन अमदि नुपी लाल की मितम अनि ngasi खुसनखरे मितम अनि एदु ngarang इंडिगो फ्लाइट की खुथांग इम्फाल दगी होजाई की दमक पुखिबनी ngarang नुमिदांग होजाई द हेक थुंगबगा मितम अनि एदु होजाई की मियामना मैरा कत्तुना इकाई खमनाबु उलबा मतुंग मितम सिंग अदु खुसनखिबनी मितम खुसनखिबगा मरी लेना PAWF मणिपुर की सेक्रेटरी राकेश नौरेमना फुंगदोखिबदा लाकलिब डिसेंबर 10 होजाई की नंदपुर लमयान बिहिजम इराबोट की हाफ साइज की मितम अम खिनबगा लोइना डिसेंबर 10 गनिथोइदना गोविंदपुर होजाई द नुपी लाल की लाइफ साइज मितम अमा खिलगनी असम की होजाई की तोंगान मफम अनिदा मितम अनि एसे खिनबगी मरुइब पनमदि सोइजाइनना खुंदारिबा मिते इसल इनाउसिंगदा पेट्रियोटिज्म एंड नेशनलिज्म की वखलोन सगतपा मसुम 1904 अमदि 1939 दा मितै नुपिसिंगना थौना फना लौखिबा थौदांगसिंग अदुबु इकाई खुमनबा अमदि ngasiगी नुपिसिंगदा मसिगी वखलोन अमसुम थौना अदुमक सेलहनबगी दमक्तनि मितमनि असि साननबो होनबदा लमदमसिगी पुक्सेल सावरबा मियामना तेंबांग पिरकनबसु हाइदि राकेश नौरेमना मखाताना फुंगदोखिबदा मणिपुर की वांगबदा मितैसिंगना ख्वाइदगी मिसिंग यामना खुंदारिबा मफम असि असमनि हौजिक मणिपुर सिन कुकी नार्को टेरोरिस्टना मितैसिंगना सथरक्लिबा लालसिना मणिपुर की मैतैसिंगदा चाउना सैथेंग पीरिबमदि लालसिगी वरोइसिन पुरकनबगी खोंजंगसिंगदा असमगी मितैसिंगी थौदांग याउदना ओइथोक्लोइ असम की मितैसिंगी खोंजंग अमदि खोलाव इंडिया लेंगाना मणिपुर की इशू असिदा मियेंग संगलकपदा चाउना मतेंग पांगनि निंगसिंग मयाबदि कवा नौरेम लेकाई इमोइनु लेरक्ता लेबा नौरेम लमंगोन साबा लमयान विहिजम इराबोट की मितम खिनगदोरिबा मफमसी होजाई की सोशल एक्टिविस्ट थांगजम इराबोन लमसी कटपिरपनि लोइनरा नुपी लाल की मितम खिनगदोरिबा गोविंदपुर की लमसिना लेखिद्रबा शेरम कमिनी सिंगाना कटपिरमनि मितम खिनबगी थौरमसिंग असि मथंगसिना नंदपुर पॉपुलर क्लब एंड लाइब्रेरी अमदि थंबाल राइजिंग क्लब एंड लाइब्रेरी गोविंदपुर की मतेंग लोइनना पांगथोकनि हाइदि मितम खुसिनबगी थौरम अदुदा मणिपुरी वुमेन्स लिटरेट एंड कल्चरल्स ऑर्गेनाइजेशन की प्रेसिडेंट हुइरोंगबम कुंजबती सेक्रेटरी असेम सुभाषिनी लैंड डोनर थांगजम इराबोट सोशल एक्टिविस्ट हुइरोंगबम विनोद बिहारी अमदि अतै ऑर्गेनाइजेशन की मरुइब मेंबर क्या सरुक यारी हाइने हनसु पाउस द मखातानसु फुंदोरखली